अहानबदा मरुइबा पाउ पिजरे सकंगदबसिंगना कोंगबदा लेबा मिनिस्टर ऑफ स्टेट एक्शन एंड अफेयर्स एंड एजुकेशन आर.के. रंजनगी युमई थादोकलमले रिफ्यूजी सिंगी मसागी ओइबा पॉलिटिक्स लेते हाइना NSCN-IM ना फोंदोखरे कोनुंग ममांगदा रैपिड एक्शन फोर्स ना फुबदा मियोय मापन असोपन नंखरे मसादा यावबा सेल घड़ी अमदे मोबाइल फोन मुलहुरे अमदी इम्फाल वेस्ट अमसुंग ईस्ट लॉ एंड ऑर्डर दा अहोंग खरा लाकदगे डिस्ट्रिक्ट अनि असिदा कर्फ्यू की मतम नुंथिल पुंग मंगा फाउबा खुदक्तगी सांगदोखरे हौजेक मपुंगोइबा पाउ मियामदा संदोकना पिजरे सकंगदबसिंगना ngarang numidang pung 12 rom taba matamda Imphal East ki kongba nandaibam lekaida leiba Union Minister of State Action and Affairs and Education R.K. Ranjan gi yummai natumna thadoklamle sakangdabasing adu charakna mi yangkhairom oigani haide pau hek phangbaga ELITETV gi paumi timsu mafam aduda changsinke mafam adu yobo matamda yumgi saruk ayamba amade sangoi mai natumna chaklamba thengnarake yumthangna bada leiba amade lekai miyamna mai adu muthatna ba honabada achauba awaba ama oike makhata na yumthangna bada leiba yumsu sakpa horakpadage mayam changdana mai muthatna ba honake Manipur Fire Service ki kangbu sing mafam adu yorakna ba honabada lambida athingba kaya thokpadage matam chana yorak pangam kide Minister gi yum asi ngarang mai thaba matamda kana amata leiram kide yumthangna badagi fangba pauda Minister amade mahake imung manungde Delhi da lekhibana security ki ngak senana ba security personnel singsu amata lekhide haire mafam adu da khamduna leiramba 4-wheeler ahum amasu mainatumna chakre Kanana karigidamakta yummai tharamlibano haiba chapchaba khangbangamdre thaudoksigi matangda mafam adudagi aikhoigi paumi team langamba amade henthoibana pirakpa report Jena lejirbo mafam si external affair ki R.K. Ranjan ki yumongtani ado yumasim si mai chakune me mai chai pose kana tormino karimani ki tormino haibagi langlang jilaba khambang ngamri abiyum sida lei ko gi gari amadi singkoi da lei ba poche kaya am mai chakre aduga huju ko gi yum manung gi oibasu tam tam na mai chakhalakli aduga hosiki makha ta pa amu ko gi thodo sigi matang da makha ta ba mi ang tan wa 아직 두 가지가 가서 어디지 알아? 아니 좀 가서 매일 매일
Mo yung tapos isip ka doon kala. Yeah. Hirma sigi matanga cameraman and to baglo na pau to dari ba ay kom na pa. Hindi mo bomba. Chairak Delhi da leiriba Minister R.K. Ranjanna mahaki mayum mai thadokibagi thongbo thamoi sokna nungaitaba phongdokre yumadu yamna isorda thongni jaraga sajakibane mamangdasu sakangdaba singna mai thanaba honaramba leikre aigi iramdam miyamdagi asum haina torokani haibagi thajaba khak leikide mahang masasu Manipurda Santi lakna bakanna honaduna leiribane karigumba mahaki imung manungi miyoi sing leiramlabade loinamak sirambasu yai haina ningamdaba phongdokhe. This is the second time. So now I feel that in first time I anyhow convinced them and security protected the first issue, and that was in the early evening. And this time yesterday it was in the late night, about 10:30, and everything is normal. Suddenly crowds of people came and attacked. I was told. Then even the house is fire. The fire brigades cannot enter the area. The people block it. I do not know why, for what reason they are attacking to me. There is no reason. In all the process, I am preparing to bring the peace, negotiating the central, my senior ministers and colleagues to bring the normalcy in the state. And in the meanwhile, this kind of unwanted incidents happen. Now I feel that if my sons and daughters and my family happens to be here, that burning and throwing of petrol, it seems it to be attempt to my life also. Third time it may be attempt. But this I would like to focus that the law and order condition in the state of Manipur is totally failure. The existing government could not maintain this, despite the central government has sent a lot of the protections and rapid action force. I do not know how the state mechanism is failure. That I feel like that. Refugee nomadic people amasung immigrants sing makoi masagi oiba politics leite haina NSNIM gi luchingba singi manungda ama oiriba RH Rising na phongdokre mangna thadorok pocherol amada makoida political community amagi membership piba natraga makoina sangsilagliba lebak amagi citizenship pibadi yai adubo atopa mi gi lebak ta tonganba homeland natraga tonganba state amagi damak refugee sing natraga immigrant singi group amana political movement ama sathaba haibasi yellow missing ama sung makoigi lamda leiriba thadoknaba yadraba hakki mathakta lanadaba thawong amani haire mangna makha taraduna aranba tawba singdadi semjin sajinba che chang singa loinana lebak amage citizenship tanba haibase lebak adugi mathakta tawba crime amane yelomi miyoi sing namthanaba yelomi oi amagi lejariba lamda mapal lamdagi lakpa miyoi sing thamjinba haibase colonialism amade expansionism gi thawong amaga chap manaba condemn tawningai ne lam natana nation state amage manglan sagatpa yaroi lam haibase lebak amagi yumfamne miyam amadi politics asi lam amagi puwari ki achetpa yumfamda sagatpani haire New Chekon Chingyang Lekaida Kuki Singna Leramba Yum Ama Mai Tharami Haibagi Wahoda Ngarang Thokiba Thodok Aduga Mari Lenana Khosaunaraba Miyamna Makhatana Ngarang Numidang Konung Mamangda Thoroktuna protest tawkre Mijam Miyam amasung RAF anigi marakta yamna chauna mun amathoke RAF kangbuna fudarakpadagi miyoi mapan aso apan nangkre makoi mapan gi manungda amade khara fibam thina sokle soklaba sing adu advanced hospital da laikanare Rapid Action Force Kangbuna Masada Yauba Paisa Gari Munpata Natana Phone Su Thugai Ki Hari
Imphal East amasung West ki oina ngasi curfew ayuki pung 12 fauba komthoklamba adu makhatana district ani asigi ngasi thengna thorakpa order da numidang wairam pung manga fauba khudaktagi sangdokpani hairi Bishnupur district ki oina numit yungba pung 12 fauba komthokhe adumakpu kangpokpi ki oina nungtil pung 3 fauba komthokhe Curfew komthok ningai manungda kaithel amade dukan sing hangnake miyamna chana thangnaba amade atei nongmagi changdraba yadraba polam sing curfew komthok ningai manungda leisinake lambida mahogsagum gari chenke Yumfam yaudaba wafamda toknga sandokpa social media page singi mathakta chapchaba action lokhatkani haina Minister Vishwajitna phongdokre wafamasi sanjen thongda leiba mahaki quarter da paumi singa unaba amada phongdokhibane mangna makha taraduna ngasi ayuk imalebak Manipur haina mingthonba Facebook page ama mahaki ming sizinaduna yumfam yaudaba wafamda mahakpu character assassination tawba moongda thagalakpa asi laibak thibane hiramasigi matangda Maral Labor Sing Action Lokat Pinaba Cyber Crime SP da Ayiba Cherol Ama Pikat Kre Loinana Hozik Tongan ba social media sing da Sando Iba Tonga Singsu Action Lokat pa Horagani Haike Loinana Hozik Oiriba Lebaki Irang Asina Micham Kaya Wanariba Cherak Asida Lebaki Damak Chen Chongduna Ladiba Mahakpu Yumfam Yaudaba Tonga Sandorokpa Asi Laibak Thibane Magna Aranba Tauba Lebaki Mangnaba Toromba Amade third class ki thabak toromle haibaki khudam changdam phangduna Lebak Manghale Haibatarabade Mahaki Mathakta Lebak Miyam na Lorakpa Khongthangda Mahak Masana Yazagane Madugi Onataina Bada Imamayam Amana Ahing Yataduna Maira Famduna Tumpham Chafam Khangdana Leiriba Matam Asida Kanagumba Karana Aranba Pau Sandoktuna Utchaiduna Fatana Wanana Basin Bathaung Asi Laibak Thibani Haike legal action se koi SP koi cyber crime da ai marik chumba wari si liraga akoi leriba kanse thajakre adu mari lenaba SP ne chokho de assurance pere thuna ma koi tawraga masi moi gi taraf tagi sengto hanba amadi lona lona na makoi ain gi oiba action do makoi defamatory oiba wasi na ba adu wai si na ba adu mi amaga mari lena dan koselaga tawbse masi seda moina yamna chalak oina sanari kari gino hai matamda State the Moina, Chap Manaba hours, that 2 hours, I was posted that body, Possi, I mean, Kanagano Kangde, Amadana Miming Panba, Amadana Miming Pandaba, same Arda. Nahalega Amatarpa, do the same within the Miming Amakatalaga Mutagapa, doing Nahaleganamu, came the Sigisi, Labor, Kanosi, Yumpakano Labor, a quick tim, Amagi, I mean, Maratagi. Akoi unnecessary unconfirmed oiba post ama thagalure aduga individual life ta sokpayaba masina akoi inconvenience oi hiramakta aikoina makoina la le haijabasina di pokpa yaroeba seida sige post aduna masigi leiba post yamna nungaitaba aduga prajada akoi sengna ngasi bawta aikoina kanamtagi imung amtagi leiba khut changhandana akoi rajniti gi lamda akoina lapodagi yamna akoi leiba kanusigi akoi leiba sarkarna pirakpa prajada phanganba adu sarkar da gi leiba pusi khusam naraga akoi praja mayam chaminna aduga nation building da yauna gi damukta lakpa post akoi tarnish tauna base laiba yamna thibani aduga loina na akoina ngasi mak hairi akoina cyber ima laibak Manipur na masi kanana pirakpa source tagi karino haibasi phajana akoi da lakana wari sawa matamda akoi warm welcome tawgani aduna tarna koi lord pagi thabak torgadi madu consequence faroi haibasi ma akoi da aduga loina na aina thamjaningi pote akoi masigi share tawiri ba miosing aduga lairiba akoi magi atopa Facebook ki paging aduga WhatsApp ki group sing da chanari ba wari sing akoi loima khangdaba nate masi puna makhudakta topiu aduga oidaba padaba aduga lonena hairiba imalebak page Manipur hajina su detail oidraga su makoina masigi poche lale haibagi sengtopase magi page makta huji yaurga leiribani haibasi prajamyam da ai thamjage ZDU Manipur State Unit ke Vice President so oiriba social activist Sanjoy Ahanthemna Mayumakai Tangoi Tana Mai Thadok Pikraba Kumbi Kendrage Aroiba Sarukta Naitom Taba Kungang Chaurakna Yum Jamaga Marifurom Lejaba Kuki Militant Singna Me Kunipanda Mayumakai Maina Tumna Thadok Pikraba Kawang Amadi Maning Maikai Ohumda Kuki Kun Singna Koisinduna Leba Napet Kunja Singna Lanjena Duna Leriba Wangu Haino Yam Awang Lekai de Chatuna Kunja Singi Awabada Saruk Yaraduna Thangnaba Isingso Pateng Pangkre
Mafam aduda leiba napet awang lekaidagi salam biren meitei kauba khunja amana makuta aphaba makhalgi khulai paiduna chingkhong chingya singda koichat chatuna meitei khun singda nongmei kapsinduna irang sagatliba kuki su militant sing athoba matamda takthokpiyu magi designated camp singda nongmei sing deposit tawhanba amasung kader sing lengdana thambiduna athoba matamda Manipur da santi pubirau hujik kumgi nong lakpa hore lau singu ba hoba matam oire maramasina haktengnana awaba nanglaba mai thadok bikraba yumkai amuk hanna lengak na nongna sabiduna tangdu leitaba punsi pibiu amasung napet hairiba naitom khunda jaba khungang asibo state force IRB amade commando gi company ama hangdok piduna ngakpi senbiu haike mafam aduda leiriba napet khunja singda hojik state lengakna paikhatliba thabak thorom sing paudam laduna sanjoy ahanthemna haike hojik Manipur asi yamna luba tanfam amada leiri state asida president run laklabade mapi mapa oiriba lengak asi leikhidaba thoklabade kuki singna taliba separate administration asi Bharat Sarkarna pithokrabadi Manipur machetana kaikhigane ipaipu panganba singi Ikeng tana kalamba ekoigi Manipurgi saktam kaikigane hojik thengnariba lan asi anishuba awal lani chahi taret khuntak padagi hena sathiba lani haike karigum akoi lenga chi legi da batardi separate administration du kan badu akoi lenga ko khangdrabni pitho urdi akoi mangsedra sima number 1 adu idi separate administration do pitho ki tar de napat koi winning se yar se napat chi pata se susam po ki tar no chapro kanan thingom hojit napat leiba yar no koi chakhro na kuki chili na oxing tala ena khala se asida thingdo ji kana napat pajan thingom godro disine thingom godro kana ai no thingom akab MLA ju thingom kana tan ngamo kana na thingni Manipur sarkar ei daroi adugi napat de koi ki khunne ada noi cha handu se IRB post thamo sida bunker saw napat chok ko yaro hai dui se Manipur sarkar na ko ipa oiriba Manipur sarkar na tinga ka do ni adu hojik oiriba akoi nong singi phibam oiraklaba matam masida akoi napat hariba lamdam masida lau simubugi matam oirakpa matam masida napat ki praja singa sina magi leiriba lau singa si ubu yana nabagi damakta state sarkar na atu matam da sinbiba aduga mafam masida ikoi na tangdu leitana hanagi matogumna leiriba kuki silngau singa siga imung manung oibagi amna nungsina bo mongda leiba yana nabagi damakta kuki militant fulai paiba lalhobu singa se mafam masidagi takthok tuna bokosi ta thopiraga akoi hanagi punsida kuki singsiga ikoi ga imung manung masi monau gumna nungsina bagi mongda leina bagi damakta atu matam da sarkar sibina da bagi damakta thorang ta biyo aduga mafam masida napal hari mafam masida state ki force matiksana akoi commando matiksana akoi battalion lama thambiduna akoi napat ki praja singa pi sendiduna mafam basida akoi si tangdu leitana hanagi punsida nungayo punsida handilakpa yaba aduguma punsida sarkar sina thu matam tawbina naba sarkar da khanganjari paugi barak thana temebre matang lominasi Admission open, R&T Institute and Aviation Academy ke Lakatori Station 2023-24 ke admission Hausare Institute as the Ministry of Corporate Affairs Government of India well recognized Tauraba amati 5-year service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course sing khudong chaba lecture course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amati airport visits institute asiki staff single loinana placement assistance ki damag Imphal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu
7005970470 natraga 8132092225. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudom chaba du mapung fana pinabagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba honaduna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khaknatana community level dagi hauraga adom gi paidagi chanaba sinfam adu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwa lambela mada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Admission open Central Academy Khabam Sumraithong Manipur laiba CBS da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Manipur ki kumsi sahigi class 9 gi akaknaba sit khara amasung class 11 science arts ani asigi mingchanba hojare school asi yamna mayon chumna fagalakliba national thaki award kaya puthokliba makhal makha kaya gi state and national level competition da gold medalist amadi prize winner puthokliba school ni lebaki awabada saruk yaba oina class 9 gi di admission fee amasung tuition fee lodana lemna mingchanjagani class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathak phangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani class 11 gi admission fee lupalising manga loinana prospectus lupachani punna lupalising manga chani khaktani akopamorol gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tawba Royal Academy of Science Wangkhayamadi kongbagi Class 11 Science 2023-24 da tamnaba admission process hauzare ahan by admission tawba satra chamada textbook lemna fanghangani loinana admission fees lupalishing taruk oigani bus amasung van service na chingbaga loinana hostel facility su leigani akupa marol gidamak Royal Academy of Science ki Wangkhay office da lakpiu Braki matung da taram na hupchare makhathaba pau pizare ngarang numidang pung tarani thoidege ama fawbagi manungda mai mutpagi tanja lauraga sakhangdaba miyoi singna Imphal gi tongan tongan ba mafam singda unknown symbol kaya ama yeklamle haire hiramasiga mari leinana nupi anidi hirangoi thongda brazamiam na fabadage singjamai police station da sinakre haire hauji oriba fiba masida miyamda mipaiba pokpa yaba thabak sing karigi damakta chatharagli haiba maikei kaya dage brazamiam na hanglakle asigumba thawong asi kanana karigidamakta chatharibano amade hiramasiga mari leinaba authority na thijinbiduna leibak miyamda khanganbiu haina maikei kayadagi hainarakle ngarang numidang pung tararom tabada sugnu romdagi Imphal tamna lakpa gari mari miyamna mai thakre mai thabagi thodok adu langmaidong high school playground da gari ahum amasung atopa gari amana wabagai gi Indo Brahma sugnu lambi gi labukta tainaba leiba ahangba mafam amadane langmaidong high school playground da miyamna mai thadokraba gari ahum adudi chakatara taruk panba tata truck registration number AS01 JC6643 Sakataruk Panba Tata Truck registration number MN015247 Amade Bolero Pickup registration number AS01PC8604 ne Aduga Wabagai ki area da miyamna mai thakraba gari aduna Sakataruk Panba Tata Truck registration number MN05C3297 ne Thodok asigi matangda
famdagi fangba paugi matung inna hairiba gari mari ase Sugnu romdagi Imphal tamna lakpada hauzik thokliba Manipur gi irang asiga mari lenana achat awong sing check tawduna pamdaba thodok sing thoktanaba langmaidongdagi area da ngak seliba ima ibel singna gari sing adu khamduna check tawrubada gari ahumda plywood factory chalaibage tongan ba machine sing yauna factory ga mari lenaba potlam sing yauramba thengnake adudagi miyamna gari thorakliba sing aduga wari sanabada purakliba miyoi sing adugi maraktagi miyamga ningai sangdan narakpadage khoisaunaraba miyamna gari ahum adu mai thakibani haire atopa wabagai gi area da pai thakiba tata truck aduna khoisaunaraba miyamna mai thadokraba gari ahum asige maningda lakpane truck asidagi mai na chakraba yotek kayaga loinana u khainana ba horai maya khara yaurambadage miyamna gari adusu mai thakibani haire miyamna langmaidong high school playground da mai thakraba gari ahum aduda purakhiba plywood factory ga mari lenaba potlam sing adu koirengai kaithel dage N Dilip Kumar apokpa lekhidraba N Gauri kauba miyoi amagine haire Nongmada pung nipan lairik pabana position yawanate hantak chahi bosemna loba examination da 19 position yaurakraba Khumanthem Ronex Maitai nongmada pung ani lairik pabana mahaki lairik pabagi matamni haina phongdokre wafamasi oinam sa ombung mayai lekai da leiba mahaki yumda ELITETV ga akhanana unaruba matamda phongdorakpane maangna makhata na phongdorakpada engineer ama oiba pamle pangthokhiba bosemna loba examination adugidamak hana paba lairiki changdage ka hena paba oikhide pung kuina padrabasu pariba matam khara aduda pungning changna paba changi haike maangna samurogda leiba Brilliant Public School da nursery dagi hona tamlakhe pinglingai dagi takpi tambirakpa oja sing amade mahaki horakfam oiriba school asibusu thagatpa phongdokhe loinana horakliba makhathaba singdasu coaching center singi suggestion pabagi mahut textbook ningthina panana ba appeal su tarokhe tuition di yam chalape math ka physics ka chemistry ka thang chale ado ka jindi ai boarding da lebtana khara kan hona preparation to je adum boarding mi ju mating kanga dum kan hona boarding to mate boarding chang ngai da tom ba sanje to boarding chang kanga boarding da dum par ka poison di khalu de am la naim kum ka bu da ten ka bu da ai mau da dum yaw kai da ai thadi di yaw am da ai ima ba da pinya do wa ani du da ai gi school da tapi ba oda sing ai engineer om da chapin kan Amaromda mahaki apokpa RK Roman Maitaina amade apokpi Khumanthem Ongbi Rasi Leibi Leimana phongdorakpada Ronex Pikli ngaidagi hongna lairik laisu thawai yauna honarai adumakpu lairik paba matamda pung kuina pabagi hainabi mangonda leirakte masigi mathakta suraga chaba imung oibana subject khudimaki oina tuition thaba ngamkhide mahaki honajaba amadi oja singna thawai yauna takpi tambiba aduna fibam asi yeholapani haiba wafam phongdokhe ati angang odi ga de dum lai la su paning ba dum ga oi lai pa bu ma de yang ko li du pa ti nong da kun ama ami sma de na pa ju ya de ma school ga rana ta ko de yamon na profession to ro ma ko ro pa ni ai kun da ra pa re ni ran ram da pa lai ti yang kan da pa de ma nong da kun ani om de na pa yam nga ba pa de hore ba isa isa video de ismana sabun akademi position dan ba mana agak ini ai kaji to di longmi ha bun ko ida amse to ke lagi samanga suron de de ma second da chale tuition ju kaya na to de ma gi wada tapi ro wada me ke adun ka ta sa second da sa ma yo to ko na hong kong sento ma si ngang wi de gi ma gi kok se si yam ling ya khoi khang ye ba do ma si ko dum phai khang ye do ma si su dum pha gi pha ga ga su ma ni hian ni ha bi ma pa ga bi ni ngang ne bu ko ma di he ta computer do no bien si tak he ta tong bo ngam ye ba ma gi ngam bam di le ba adu ga ma jiไปขาดก็ดีเหตุ class 9 ได้บอกที่ได้ขนาดไปขาดได้แต่ช่วยกันลำบากอิมุงเดี๋ยวดีให้แล้วก็ไปขาดได้
as ai adu tawrame hai rai lai ne da hala ko mu tawi bu ko ade handa ki metric ki pekha ji da su ai na ma se hange mu ga su hange nang kaya phanga ko ya ge ko ke hang kan da ma hai ji ima ai di adu kai na to ko ni 90 ma thak ko di oi chala ka ni ade 100 phang bu ya ro ko ni sum hai bu ko adai da ma na nga bu je kya thaja da bhai tere hana ma ga su ma je irai lai he da thopom he da taw bi do lai lai harara adai da ai na ne ma ji nang ngang bu je ai kya di thaja dra ga su ai na nang ji 16 di makha da di position yaurok gani yaurok taragadi yaurok tragadi khangdre hai ba ina ko ni mana pa na hai da nang 19 da so yaurok gani da nang hai mana pa sina adu asi mai si yaure da 19 da lamdam asida thokliba kanglop anigi irang asina mitei furuki I mari oiba lam thapna lekraba kasargi mitei isil inaw singna awa ana taraba miyu singda tengbang polam sing mateng pangbala kre hiramasi matang dangasi Manipur Press Club ta pangthokiba paugi mifam amada mitei pukai lupki president yumnam Nodia Chana hai thokliba irang asigi matang da kasargi isil inaw singna khangfam khangdaba mipaiba poi fibam asida angam mamateng kharadang pangba oina kasargi mitei pukai lup amade athauba ningsing lupki mihut marina sava team amana sugnu tangjeng moirang maikeida angan batengbang kaya mateng pikhe loinana akampat kanglatombi awang sekmai senjam chirang na chingba mafam kaya da khulngagliba amadi awa ana taraba praja singdasu angam mateng kaya su pangkhre masida sunatana sugnugi thodokta nomaina panbadage numit tare ni chara henduna leiruraga hojik rimsta laikan naduna leiriba miyoy adudasu angam mateng tawkhe thokliba thodok asigi matangda kasarda leiriba mitei isil inaw singna candle march amade mapugi mafamda santi hanjilaknaba yaifa thoni thoram kaya su thoni nari loinana state amadi central government na thokliba irang asi matau karamna loisingadage haibadu kupna khanaduna irang asi athuba matamda laksinbiyu haina lengaki pukning chingsinke asidi pukning puksel amatta oina akoi ge lanban akoi ge ngamkai ngam bagi sakam ja koi ubapangi akoi laksariba koi ju akoi da neutrally akoi da kana gi ju abcd gi mission khaiba leitana akoi khuding makta mateng pangning wena maram moiraduna akoi mateng ju pangjarami adu mathang da akoi na thamjariba wafam di leibiriba Manipur gi lamdam masida leibiriba akoi ge loop kayamuk leibiriba abcd aina khaina leibiribse tanja sidadi akoi khuding maksa amatto ba wakalonda akoi ima leiba iramdam ngak taba jati haibagi wakalonda punamak singade amatada pumingdo amatta ohen oibiu haina masigakang akoi kubang chanjau tara londuna akoi lup kudung magda nolukna hangatchari aduga loina madugi thauna do leibang amagi thauna amasung mathauna maringyan do mapunasu madu hapiba oisan waina ai masima thamjaningi aduga loina na tasengna hojik akoina di masi kangluk anigi chaurba laibak thiba thodok amanaina lawi adubu masi akoi khuding mana khangaba ngakani tasengbadi kuki militan singna masi chamjaraba Manipur gi micham projada makoina rele ne aina chalaga masida tawrakiba thodok adigi thokibani Hojik oiriba Manipur gi tangdu leitadaba amade santi leitriba ase amuk hanna tangdu leitaba amade santi hanjil hanaba wakhalon manaba political party tarana Aam Aadmi Party ki central government Sanjoy Singh unaduna taksinnaba haikre party taragi luchingba singnaso hojik oiriba Manipur gi fibam gi matangda marik chumba wafum kaya paudamkhe Aam Aadmi Party Manipur gi maikaidagisu memorandum amasu MP da pisinke MP gi maikaidagisu paikhatpa yaba thabak paikhatkani amade hayengmak PM amadi Home Minister da chithi iduna santi hanjilhanaba athubada thabak paikhatpiyu hairagani haibagi thajaba pirakhe loinana parliament ki session da puthoktuna khanagani haibagi wafamsu thajaba thamlakle hayengsu Delhi da Aam Aadmi Party ki oiba protest sathaduna central government nakong yaunanaba lauragani haina Aam Aadmi Party ki maikaidagi thadorokpa cherol amana khangalakle paugi marak thana atemba bre amatang lominasi. Welcome you all to UNACO College, Kongman, Imphal East, an exclusive co-educational college offering both BA and BAc courses.
UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit manga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak ngasi maglengsin bidau Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science Pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognized tauraba college asida chaliba academic session asigi akagnaba sit masingi admission hozare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani. Akopa moral gidama 9856575163. College address Pangai opposite MPTC da lengbidaktuna ngasimak kudong saba si lobiu. Years of trusted diagnostic service, Babina Diagnostics. Braki matung da taram nok chare makata ba pau bizare kuki di lan yam na pamba jati ne jingmi masel oirabasu kuki sing top pi hojik sokna riba kuki amade mitai gi lan asigi horok famdi sarkar na khangfam to e athobada warisin purakna ba lengang no hona biu haina wangkhairak village ki chief BS Rinchan na phongdokre Chandel district ki manung da leiba anal tangkhul lamkang amade kom gi jati furup singna kulona duna leminariba sugnu kendra gi pangal tabi Tanjeng Khunau Khonsantabi Chajing Khunau Wapokpi amade sugnu na jingbagi CSO luchingba singa loinana jati furup anina lam hectare chamanga henbagi lofam singda hanagum la u sing o tongminabagi matangda mifamama cotstal na sinduna Chajing Khunau community hall da pangthokre Wangkhairaki Sip BS Rinchan Hai Kuki di Naga Furukasu Lan Chahi Ohum Chupna Lan Tongna Kibalekre Mathangda Kuki Amadi Paite Aniki Maraktasu Churachanpur da Lan Tongna Kre Hairaduna Hozikna Mitei Amadi Kuki gi Lan Tongna Duna Leriba Sine Fongdoke Nungkangching Village Sip Rinchan Lamkangna Kulonariba Mitei Zati Singa Hozikpu Kuki Militant Singh Sanglak-tuna ahing nungthil khaidana santri tawduna punna leiminare mahangna hai chingmi masel ojarabasu kuki sing asi top topi naga singna wakhalon sungman manade phongdoke lamjing balupki general secretary A Chanthoi Sanana hai sugnu area da chingmi tammi punna peace committee semduna matam kuina santi leirubagi matungda Mamang thagi kuntaret ki ahingda kuki militant singna nongmai kapa yauna yum kaya mai thaba kuki singna horakhibadege mitai su masa ngak thokjanaba thodok khara thokibane Kostalna achauba thodang loduna sinkhiba kanglo furup singge mifam aduda khulonariba furup sing naga amade mitai furup anigi marakta thokpa natabanina hanagum nungsi sanana mahoksagum leiminaduna kuki singna khulonariba aikogi marakta nungsinadana ba torokpa singpuna
थेंगनामिनाबा यावना लौ सिंगुबगी थबक थरमसिंग तोरकपदा कनागुंबा मियोय कांगलुपसिंग हाइबदे कुकी सिंगना नागा अमदे मितै अनिगी मरक्ता अकाइबा पिरकपा खुदिंगमक पाव फाउनबा हाइबा वाफमसिंग असे वांगांखिबा खुनखुनगी चीफसिंग अमदे CSO गी लुचिंगबसिंगना फोंदोकनखे मिफम अदुदा वेस्टर्न वैली चीफ एसोसिएशन की चेयरमैन KH रोकिंगम अनालना चीफ गेस्ट पांगलताबी ग्राम पंचायत की प्रधान निंगथौजम इंदिबला देवी ना थरमबपो लोइनना सांग्रेपुंग विलेज की चीफ S एंथनी तोनसिन तंपाक की चीफ सर्टो कोको कोम तोनसेन खुलेन की चीफ K रोखेन कोम नोंकांगचिंग की चीफ रिंगसेंग बेरु खुदाम की चीफ PS सेलिंग अनाल वाखैरक की चीफ BS रिंचन महौ तेरा की चीफ मिस्टर असेम खा माइकई कनबा लुप की सेक्रेटरी KH रतन लमजिंग लुप की जनरल सेक्रेटरी अहिबम चांथोइसना कोस्टाल की प्रेसिडेंट H देवेल सिंह सेक्रेटरी सेराम शांत सिंह हाइरिबा मरु ओइबा मियोय सिंह असिसु सरुक याखे थोंजुगी अपुनबा मैरा पाइबी तरा तरेटना पुंदुना सेंबा अपुनबा मैरा पाइबी लूप AMPL अमदे थोंजुगी अपुनबा क्लब तरा तरुकना सेंबा कमिटी ऑफ फॉरवर्ड क्लब्स CFC अनिना सिंदुना अपुनबा क्लब अमदे मैरा पाइबी की खंगतलबा नुपी कुनिथोय अमदे नुपा अनि पुन्ना मियोय कुनमरीना साबा टीम अमा ngasi दिल्ली दा चतुना भारत की PM दा मेमोरेंडम अमा पिसिनबगी दमक थोंजु पार्ट 2 दा लेबा इबुदौ थोंजु लाकपगी खुबमदगी फ्लैग ऑफ तौदुना इम्फाल थादोखरे लोइनाना AMPL की प्रेसिडेंट चिंगसुबम सकुंतलाना फोंदोरकपदा लमदम असिदा थोकलिबा कांगलुप की इरांग असिना मरम ओइदुना थोअनिंगदबा थौदो कया थोकपा अमदे भारत की प्राइम मिनिस्टर ना ngasi फाउबा वा अमता हाइदना लेबा असिगे मायोक्ता अपुनबा लूप असिना खंगबा ngamlaktaduna दिल्ली दा चलगा पेंदबा असि खोलाव कया लाउरुगे हाइना चटपने मणिपुर दा एडमिनिस्ट्रेशन अनि थोकपा यारोय हानगुम फुरुप सिंह नुंसी सानना लेहननबा सिनबियो सुदा लेरिबा कुकी लालौबा सिंह असिना तौरिबा मिचम मियाम दा तौरिबा थवंग असि मिटेंग चंगबियो मणिपुर दा अथुबा मतमदा NRC चनहल्लो हाइबा खोलाव कयासु लाउनी हाइना फोंदोरखे अखोई एडमिनिस्ट्रेशन ना अनि थोकपा यारोय हाइबगे खोलाउजिजु अखोई अकनबा खोलाउजे अखोई इरैबा इरमदमसे हानगुम शांति ओइने इचिलिनाउ पुनमंग लैमिननबा मदुगी खोलाउदुगी नमक्तजु अखोई खोंजन असि चंगजनजरिबनी छुजु अथुबा मतमना लौथोकपियो अदुगा हौरिबा लानजे खुदक्ता लेपियो लाना से सेंटर ने पुंग चिंजनबरकदी खुदक्ता लेपसे मखोइददी कसुनते मदो मोइनी इता ताबिदगबुम तौबसे अखोइ पुनमंगनाने थमोइ सोकना नुंगाइजदे मदुगिदमक्ता अखोइ दिल्ली खोंसानजरगा लानजे खुदक्ता लेमनबगिदमक सुहंदोंनबा मपाने चंगजलैबा कुकी मिलिटेन लालौबजिंजे खुदक्ता मपान मोइना तांथोकिनबा सुदा लैरिबा कुकी लालौबजिंजु माइ मागी मोइने यानरिबा मतुंगिना अरानबदा मिचम प्रजा हाटपगी थबक से थादोलगा माइ माइ लेभमदा हंजलनगिबा मसीदम अथुब मतमना थबक पाइखटपिउ हाइबगिदम मखोइ दिल्ली चगदौरिबनी अमरोमदा CFC की प्रेसिडेंट बुसी चंद्र युमनामना फोंदोरकपदा लमदम असिगी नहासिंगदा एंटी इंडियन की वाखल पोकपा हौनरकलिबा असि कुकी मिलिटेंट सिंगना तौनिंगबता तौबा मतमदा भारत लेंगाकना तुमिना लेसिनबा असिना थोअनबने PM ना अवांग नोंपोकी लमदम असि यामना नुंसी हाइना तत्तना हाइरी अदुगा लमदम असिदा असुक फिबम थिना सोकलबा मतम असि फावबदा वहाई अमता फोंदोक्तबा असिदा खांगबा ngamdabadagi पांगल लेरक्तबदगे दिल्ली दा चलगा खोलाव लाउरुरगे हाइबा वाफम असि पुन्ना लौबने अमदि लमदम असिगी मियाम पुमनामकना मखोइबु थौजाल पिबियु हाइना मियामगी मफमदा हाइखे ngasi se khoi haurei si kai gnoda tabi gadawa india government ngasi bo kem tabi raktaba praja myam ji pendre si kholaw laure isa lising ngasi india gi anti india wa wakal phawre masi kana no hai kanda kuki gi immigrant myam takthok no hono de bharat sarkar tumin lesan ba bharat sarkar no ji prime minister si awan pon dam jam nungsi hai adu ngasi wok tamana ekhoi de kaim to bhai de phondok ta je praja myam ji pendre bi kholaw ji a yore aro kham ga mi pangan ji lanthok na hosi delhi de sala ekhoi मखोगी करी हाइदारे मखोई थोंगान दे खोई थिलुरगे नाइरुरगे हाइरुरगे ना खोई ngasi पुनसनजरगा दिल्ली खोंसाइ सजगदरनि अदुना प्रजा म्यामना खोई द सोजोक बिबियु खोई सपकांदा खोई आदा लेब कांदसु खोई गी साइ तकपी गी बादाइना
प्रेस की करी इंटरनेट की अवाब खुद चादम मैम से अखोई चप चान थेंगनजगे हना अखोई इमाइबेल मैम अखोई सपोर्ट तौजबने Hauzik thokliba thodok asi Maitai Kangluk tumna muthatlaga chin kuki amati mizo singi oiba tonganba administration ama lingkhatnaba honarakpa lalongni haina All Manipur Yoga Fraternity Union Imphal gi convener Dr. Nongthombam Ibohalna phongdokre wafama sing asi Major Kuldalaiba Manipur Press Club ta paumi singa unaba mada phongdokkebane mangna makha taraduna Hauzik oirakliba fibam asi Manipur High Court tagi Maitai bu ST da chalanaba war on drugs reserve forest areas kanna bahonaba chingmai singda popi thariba sing thinglubadagi horapane maramasina Hauzik tangdu leita daba yamna sathiba moongda Kanglup ani gi marakta nungaina daba leire awa anana thalaba lamdam asida apunba yoga sangstan singge maiketege Prime Minister da memorandum amasu pisilagani haina mahakna makhata ke Manipur City leba sing amasung tanggalon ba leba Maitai gi khunjing aduga sing da tairok Maitai khunjing se loinamak tan thokhrerga makhoi gi oiba akhoi gi chin ku gi oiba aduga mizo sing gi oiba lam amakhak akhoi Myanmar gi sel aga Manipur sida mini Myanmar gum ama chin ku gi dominated len ama semgi habi waklon sigorena changchela phongthang ni haina ai hanjei Madui Hongsang Adu Sankala Pui Kudam di Mukoina, Tarik Humdin into Matata Karam Haito and Ikang Kongana, they were sitting lost in a bank, Maitai Kulsing Mangalino, Ariate Aduka most simultaneously, who get Tenopolisiki More Lamda, Tarik Maitai Singda, Kampo Tariba Sumaitogana, sing the time Maitai Singi, Amadi sing the time of Kunsingta Makoina, make a home Amasumagi Matung Tarapun missing the Makoina, Toliba, violence. Adagi akhoi conflicting oiba adu mi sing sa asi na thono kunena leibang amdana ba na yum mai lone thadorpa sumba khungsang ase masina tapadi makhoi gi wakhalon na khali basi akhoi Maitai gi community ase masi mutpa ya mong mulhalage adagi amuksu Manipur gi administration sida makhoi na hana kuki oina akhoi gi Burma da di habdi Myanmar da di makhoi se general class ni hai Yamna thuna tangdu leita duna mahosa gi fibam da Manipur santi hanjilaknaba haina dabi tawraduna ngasi Tripura gi Naharol Sahitya Sanskriti nachingba lup mangana district magistrate ke kuthangda India gi Prime Minister da memorandum pisinkre lup manga adudi Manipuri Council Tripura Manipuri Sahitya Parishad Tripura Manipuri Student Youth Coordination Committee Lamyanba amasung Manipuri Literary and Cultural Forum ne memorandum piraba Matung Manipuri Council ke Secretary Kabrabam Dhiren na phongdokkibada asuk kallaba superpower leiraba India government na pikraba Manipur state ta thokliba irang asi laksinba ngamjaba asi karigino haibasida pendaba phongdokke Article 355, but still the situation of the Manipur are not out of control, and it is a totally failure of the government. And even that our honorable Prime Minister is a very reluctant to take the strong action to restore the peace and normalcy in the Manipur. We want peace and normalcy in the Manipur. We want unity and the integration of territorial integration of the Manipur and other demands also. We require immediate intervention of our Prime Minister to take strong action to regain the normalcy and the peace in the Manipur. This is our main intention. ELITETV News channel asigi oina miyamna email gi khuthangda ipau thabirakpa matamda email address info@elitv.in da thabiraknaba khanganjari masida sunatana ELITETV da ipau phongnabagi oina phone number 9402890982 da ipau phobiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amade Twitter da su follow tobinaba khanganjari Loisilakpada maruoiba pau amana bizari Sakangdaba singna kongwada leiba Minister of State External Affairs and Education RK Ranjan gi yumai thadoklamle Refugee singi masagi oiba politics leite haina NSCN IM na phongdokre Konung mamangda Rapid Action Force na fubada biyoy mapan aso opan ng krep.
masada yauba sel gari amadi mobile phone malahore amadi Imphal West amasung East law and order gi ahongba khara lakpadage district ani asida curfew gi matam nungtin pung manga fawba khudaktagi sangdokre Huziki onadi ELITETV na pizaba pung manga ge pau lo jare ming tabir basing po amuka na khurum jare